Hey guys, so welcome back to another video. Ngasigi oina reading se miyamna title dagi su khangbiramani crush ta base to reading oidoineba ko. Aduga crush ta base to reading se pile ani thokna khaidok chakani duga card ti same card adam use to gani ko. Ahanmagi pile A se date 1 dagi na 15 phawbagi manungda isagi date of birth oibiba ichile now singi oina pile A se oigani ko. Ado pile A ki oina khoi hojik isagi crush ki oiba reading sida kari lege habadu ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯄꯥꯏꯜ ꯑꯦꯒꯤ ꯑꯣꯏꯅ ꯑꯩ ꯀꯥꯔꯗꯁꯦ ꯗ꯭ꯔꯣ ꯇꯧꯖꯔꯒꯦꯀꯣ ꯁꯣ ꯐꯥꯔꯁ ꯕꯦꯁ ꯔꯤꯗꯤꯡꯗ ꯄꯥꯏꯜ ꯑꯦꯒꯤ ꯑꯣꯏꯅ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯂꯥꯏꯛ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯃꯥꯏ ꯂꯥꯏꯐꯇ ꯊꯥꯔꯠ ꯄꯔꯁꯟ ꯂꯩꯕ꯭ꯔꯥ ꯀ꯭ꯔꯁꯁꯤꯅ ꯏꯁꯥꯒꯤꯗꯃꯛꯇ ꯀꯩ ꯈꯟꯒꯦ ꯗꯦꯟ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯍꯦꯄꯟ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯚꯤꯖꯟ ꯑꯦꯟ ꯆꯥꯟꯁꯦꯁ ꯂꯩꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯇꯣꯏꯅꯤꯀꯣ ꯑꯍꯥꯟꯕꯗ 3 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯀꯣ and then ꯑꯅꯤꯁꯨꯕꯗ the 5 of Cups ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦ ꯁꯣ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯃꯥꯁꯦ ꯍꯥꯔꯠ ꯕ꯭ꯔꯦꯛꯀꯨꯝꯕ ꯕ꯭ꯔꯦꯛꯑꯞꯀꯨꯝꯕ ꯑꯃ ꯒꯣ ꯊ꯭ꯔꯨ ꯇꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯃꯊꯪꯗ the 2 of Pentacles ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯔꯤꯚꯔꯁꯇ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯡꯁꯦ ꯂꯩꯔꯒ ꯑꯩ ꯄꯥꯏꯜ ꯑꯦꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯄꯤꯛ ꯇꯧꯔꯦ ꯁꯤꯃ ꯍꯥꯟꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯦꯗꯚꯥꯏꯁ ꯀꯥꯔꯗ ꯑꯃ ꯍꯥꯏꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯔꯤꯗꯤꯡꯁꯦ ꯁꯝ ꯑꯞ ꯇꯧꯅꯕ ꯑꯃ ꯄꯤꯛ ꯇꯧꯖꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯅꯝꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯗꯤ ꯂꯥꯏꯛ ꯀꯦꯃꯦꯔꯥ ꯊꯝꯕ ꯈꯣꯠꯄꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯃꯈꯜ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯄ꯭ꯔꯤꯐꯔ ꯇꯧꯕꯤꯕ ꯃꯑꯣꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ The King of Cups ꯁꯣ ꯁꯤꯅ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯂꯩꯔꯦꯀꯣ ꯁꯣ ꯄꯥꯏꯜ ꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯗꯦꯠ 1ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯍꯧꯖꯤꯛꯁꯦ ꯁꯝ ꯁꯣꯔꯠ ꯑꯣꯐ ꯍꯥꯔꯠ ꯕ꯭ꯔꯦꯛꯀꯨꯝꯕ ꯔꯤꯖꯦꯛꯁꯟꯒꯨꯝꯕ ꯄꯦꯟ ꯈꯔ ꯑꯗꯨꯝ ꯒꯣ ꯊ꯭ꯔꯨ ꯇꯧꯕꯒꯤ ꯃꯃꯤ ꯇꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯔꯝꯃꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯕ꯭ꯔꯦꯛꯑꯞ ꯑꯣꯏꯈꯤꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯗꯟꯂꯤ ꯃꯥꯅ ꯌꯥꯝ ꯊꯥꯖꯕ ꯃꯤꯅ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯅ ꯌꯥꯝ ꯊꯥꯖꯕ ꯃꯤꯅ ꯃꯣꯏꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯂꯥꯏꯐꯇ ꯊꯥꯔꯠ ꯄꯔꯁꯟꯁꯦ ꯂꯩꯔꯝꯃꯒ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯂꯩꯇ꯭ꯔꯕ ꯕꯠ ꯂꯩꯔꯝꯃꯒ ꯔꯤꯁꯦꯟꯠꯂꯤ ꯆꯠꯈꯤꯕ ꯍꯥꯏꯗꯤ ꯔꯤꯁꯦꯟꯠꯂꯤ ꯕ꯭ꯔꯦꯛꯑꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯔꯤꯁꯦꯟꯠꯂꯤ ꯀꯥꯏꯅꯕ ꯑꯃ ꯒꯣ ꯊ꯭ꯔꯨ ꯇꯧꯕꯒꯤ ꯃꯑꯣꯡ ꯎꯏꯌꯦꯕꯀꯣ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯍꯤꯂꯤꯡ ꯄꯤꯔꯤꯌꯗꯇ ꯂꯩꯔꯤꯌꯦ ꯃꯨꯚ ꯑꯣꯟ ꯇꯧꯕꯒꯤ ꯐꯦꯁꯇ ꯂꯩꯔꯤꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯇꯣꯞꯄ ꯄꯔꯁꯟꯗꯤ ꯂꯩꯇꯦ ꯕꯠ ꯔꯤꯁꯦꯟꯠ ꯕ꯭ꯔꯦꯛꯑꯞꯀꯨꯝꯕ ꯔꯤꯁꯦꯟꯠꯂꯤ ꯂꯥꯞꯅꯈꯤꯕꯒꯨꯝꯕ ꯂꯩꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯑꯅꯧꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯗꯗꯤ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯗꯦꯕꯀꯣ ꯃꯊꯪꯗ 5 of Cups ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦ 5 of Cups ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯅ ꯏꯁꯥꯒꯤꯗꯃꯛꯇ ꯀꯩ ꯈꯜꯂꯝꯕ ꯌꯥꯕꯒꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯩ ꯊꯣꯠꯁ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯚꯤꯖꯟꯁꯦ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯁꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯔꯤꯁꯦꯟꯠꯂꯤ ꯀꯥꯏꯅꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯔꯠ ꯕ꯭ꯔꯦꯛ ꯑꯃ ꯒꯣ ꯊ꯭ꯔꯨ ꯇꯧꯕ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯨꯝꯕꯗ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯗꯦ he or she is just wanting to move on from the past ko haidi adum recently kainakhiba lapnakhibase deal tawnaba hotnabada moi life se disappointed oiraga traumatic oiraga leiriba aduna hauji maki oina isadagi mana yam kana hope thamde or relationship kumbagi yam kana wakhal gumbase sagatpa leite ba ko aduna hauji maki oina di yam athubadadi isagi crush siga isaga relationship ama happen tawkani kaina haibagi vision se yam athubadadi pide because moina hope to su yam kana thamba oide duga hauji maki oina like relationship lerpa yabagi energy se pakna ude ba ko next the 2 of Pentacles haiba card reverse tholeba so sigi card ne isagi crush se hojik se moi gi life ta top official oiba person leite hai taraga su isana kaigumba approach tawruba matamda approach to appreciate tarakpa yabai chances se hojik ki oina di kitang low oyeba ko maramdi moi se ngasagi recent breakup kumba go through tawba natraga heart break kumba go through tawraga lakpa oibanina hꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯅꯧꯕ ꯄꯔꯁꯟꯁꯦ ꯃꯣꯏꯒꯤ ꯂꯥꯏꯐꯇ ꯑꯦꯟꯇ꯭ꯔꯤ ꯄꯤꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯜꯔꯦꯗꯤ ꯏꯁꯥꯒ ꯀ꯭ꯔꯁꯁꯤꯒ ꯍꯥꯟꯅ ꯈꯪꯅꯔꯒ ꯂꯩꯕ ꯑꯣꯏꯇꯥꯔꯒꯁꯨ ꯌꯥꯝ ꯀꯟꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯤꯡꯗꯕ ꯃꯇꯝ ꯑꯣꯏꯒꯅꯤꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯄꯥꯎ ꯐꯥꯎꯖꯜꯂꯨꯕ ꯈꯣꯠꯂꯨꯕꯁꯦ ꯃꯇꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯁꯜꯂꯨꯕꯗ ꯀꯥꯟꯅꯕ ꯈꯤꯇꯪ ꯋꯥꯠꯀꯅꯤꯀꯣ ꯑꯗꯨꯒ ꯏꯁꯥꯅ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯍꯦꯛꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯂꯣꯏꯅꯔꯝꯃꯒꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯥꯛꯑꯒ ꯌꯦꯠꯂꯛꯀꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯚꯤꯖꯟ ꯎꯏ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯗ ꯏꯁꯥꯅ ꯄꯥꯎ ꯐꯥꯎꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯈꯣꯠꯄꯒꯤ ꯃꯇꯝ ꯆꯥꯗꯦꯕꯀꯣ
isana approach tawda yade na khallagadi ngasai 2 to 3 months mukti hold tawbi ko ba ngasai isagi crush se heal tawna ba move on tawna ba matam khara pibi ko ba ko aduga 2 to 3 months muk leira isana pau na ba hotna ba adugumba tawba budi yai ko haidi opportunity yengba do ko advice oina the king of cups hariba card che thol a so sigi the king of cups hariba card chi matungina pile a habdi that 1 dagina 15 phawbagi manungda pakpi be chili now singna isagi crush siga isaga se paknadaba chanadaba budi leite ko tawbatabu hojimaki oinadi relationship kumba lerak ba yabai chances se vision se kitang low oye but isana isagi emotion gumba se control taraga 2 to 3 months muk se hold tawraga ngai biraga kai haini adugi matungda isana approach tawnaba khotnaba chance ama yengba yai hoi relationship lerak ba yabagi yam hekta bright chances makti leitragasu minimal oiragasu chances khari dum uibako aduna try tawbada mangzaba leite tawbadabu reading sigi disclaimer haigadra crush se hekta celebrity crush kumba natragana adum like dreamy crush kumba oiba yaroidaba adugumbadadi apply tawra oi ko reading se adum reasonable oiba haidi isaga adum reasonable oiba haidi celebrity isana phangoi habdante bako but reasonable oiba haiba ma leidana ko adugumbadadi apply tawrakani yam hekta unreasonable oiba or unrealistic oiba dadi reading se yam kana apply tawra oi aduma khangjin biyo aduga hojimaki oina approach tawba khotpagi matam chade yaragadi 2 to 3 months muk hold tawbiraga approach to tawraga su tawbiyo ado matam kharadi hold tawba darkar le aduga hekta relationship lerakpa yabai high chances makti leiba nate but you can still try haibase card na vision pibako so pile A gi oina reading se crush ta base tawba se matang swaina loijari stagi lawba yaba advice solution biraga patang reading amu ngai minarse ko hey guys so matang sina koi pile B ko pile B habadi date 16 dagina 31 phawbagi manungda pokpi bai chili now singi oina crush ta base tawba reading sagi crush se mogi last third person leibra crush ne sagi damakta kai khalamba yabage relationship ama happen tarpa yabai chances leibra and then hoi advice ama adumaina lakani reading se ado khoi hojik pile B habadi that 16 dagina 31 phawbagi manungda pokpi bai chili now singi oina su card se ai shuffle tawjare pick tawjare age ko the 4 of wands ko ahanba pile B gi ahanba card se the 4 of wands the 7 of swords the Hierophant last but not the least advice haigadra card ama khakka draw tawsage 5 of swords ko so si khaise pile B gi oina pick tawba loisare ahanbada first and foremost kuna pick tawriba card se 4 of wands hariba card che tholaeba ko so sigi 4 of wands hariba card china pile B oibiriba habadi that 16 dagina 31 phawbagi manungda pokpiriba chili now sing se isana crush thamjariba person se magi life ta already strong and stable oiba relationship ama leibagi mong du uiko haidi sagi crush se hoje my life ta third person ama lei aduga ma se already hojiki person duga official oiba relationship ama da leibagi mong su ta mong su uye duga magi leiriba official relationship to yam strong oina stable oina leibagi mami su tai plus ngasagi isana crush thamjariba mi se ma se atopa person amga leiriba relationship to family ke kana su phasna supportive oiraga yam strong oiba healthy oiba journey da changsin minariba gi mong da uiba ko aduna isagi crush se hoje maki oina yes magi life the third person lay official oiba relationship lay aduga stable and strong oiba relationship amagi amada healthy oina changsin li ba ko hoje ki oina mathang sina isagi crush sina isagi damakta kai khange isagi crush sina isagi ba kai thoughts leramba yabage haibagi maramda the 7 of swords haiba card che thol eba ko so isagi crush sina like isana mabu pami natragana mabu khalli or magonda crush thami habase sigi knowledge khara adum leibagi mong uyeba ko haidi isagi crush se isaga saksunga khanga daba isana just one sided oina social media daga ngauza bokhapa adugum baduna tongan ba version nama leikre adugum badadi isagi crush ne isabu sakhang daba or exist away phaw bakhang daba adugum bagi mong da leidoine aduga isaga already hana dagi sakhang naraga pau phawna daba duna tongan thamaga isana haipet sakhang ba khotpa adumaina leigiba person oitaragadi isagi feelings and emotions se isagi crush na haifet ti khangaga
ꯈꯪꯖꯟꯅꯗꯕ ꯁꯥꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗꯁꯨ ꯎꯏꯌꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯅ ꯏꯁꯥꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯃꯥꯕꯨ ꯄꯥꯝꯕꯒꯤ ꯑꯣꯔ ꯃꯥꯕꯨ ꯈꯟꯕꯒꯤ ꯍꯣꯠꯅꯔꯛꯏꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕꯀꯣ ꯕꯠ ꯈꯪꯅ ꯈꯪꯗꯕ ꯁꯥꯔꯒ ꯏꯒꯅꯣꯔ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯩꯊꯣꯛꯄꯒꯤ ꯃꯑꯣꯡ ꯎꯏꯌꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯅ ꯏꯁꯥꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯣꯄꯔ ꯑꯦꯟ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯠ ꯐꯤꯂꯤꯡ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯝ ꯏꯒꯅꯣꯔ ꯇꯧꯒꯦ ꯑꯣꯔ ꯀꯩ ꯍꯥꯏꯅꯤ ꯖꯁ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯃꯤ ꯇꯥꯏꯌꯦꯕ ꯌꯥꯝ ꯗꯤꯞꯂꯤ ꯏꯁꯥꯒꯤꯗꯃꯛꯇ ꯈꯟꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯒꯨꯝꯕꯁꯦ ꯄꯥꯛꯅ ꯂꯩꯇꯦꯕꯀꯣ ꯃꯊꯪꯁꯤꯅ ꯗ ꯍꯦꯔꯣꯐꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯣ ꯗ ꯍꯦꯔꯣꯐꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯏꯁꯥꯅ ꯋꯔꯛ ꯄ꯭ꯂꯦꯁꯇꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯣꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕꯗ ꯀ꯭ꯔꯁ ꯊꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝ ꯃꯤꯅꯤꯃꯦꯜ ꯑꯣꯏꯅ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯃꯤꯅꯤꯃꯦꯜ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯉꯁꯥꯏꯒꯤ ꯀ꯭ꯔꯁꯇꯨꯅ ꯃꯥꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯍꯧꯖꯤꯛ ꯑꯣꯏꯅꯕꯨꯗꯤ ꯁ꯭ꯇ꯭ꯔꯣꯡ ꯑꯦꯟ ꯍꯦꯜꯗꯤ ꯑꯣꯏꯅ ꯆꯠꯂꯤ ꯕꯠ ꯁ꯭ꯇ꯭ꯔꯣꯡ ꯑꯦꯟ ꯍꯦꯜꯗꯤ ꯑꯣꯏꯅ ꯆꯠꯂꯛꯇꯕ ꯃꯇꯝ ꯂꯣ ꯑꯣꯏꯔꯛꯄ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯏꯚꯟ ꯍꯣꯏ ꯕ꯭ꯔꯦꯛꯑꯞꯀꯨꯝꯕ ꯏꯁꯥꯅ ꯗꯥꯎ ꯌꯥꯗꯅ ꯃꯥꯅ ꯕ꯭ꯔꯦꯛꯑꯞꯀꯨꯝꯕ ꯒꯣ ꯊ꯭ꯔꯨ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯏꯁꯥꯒꯤꯗꯃꯛꯇ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯆꯥꯟꯁꯦꯁ ꯑꯃ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯄꯗꯤ ꯌꯥꯏꯑꯕꯀꯣ ꯑꯣꯡꯂꯤ ꯏꯐ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯏꯁꯥꯒ ꯋꯔꯛ ꯄ꯭ꯂꯦꯁ ꯄꯨꯟꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯑꯣꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯄꯨꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯄꯨꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯂꯛꯇꯣ ꯃꯤꯅꯤꯃꯦꯜ ꯑꯣꯏꯔꯒꯁꯨ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯂꯩꯗꯤ ꯂꯩꯌꯦ ꯕꯠ ꯑꯗꯨ ꯅꯠꯇꯕꯤꯗ ꯔꯦꯟꯗꯝ ꯑꯣꯏꯅ ꯊꯦꯡꯅꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒ ꯊꯦꯡꯅꯔꯒ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯦꯟꯒꯨꯝꯕꯒꯤ ꯊ꯭ꯔꯨꯗꯒ ꯊꯦꯡꯅꯔꯒ ꯈꯪꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝ ꯂꯣ ꯑꯣꯏꯌꯦꯕꯀꯣ ꯂꯩꯇꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯦ ꯏꯁꯥꯅ ꯔꯦꯟꯗꯝ ꯑꯣꯏꯅ ꯈꯪꯅꯕ ꯄꯔꯁꯟ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯐ꯭ꯔꯦꯟꯒꯨꯝꯕꯒꯤ ꯊ꯭ꯔꯨꯗꯒꯤ ꯈꯪꯅꯕ ꯄꯔꯁꯟ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕꯒꯨꯝꯕꯅꯦ ꯇ꯭ꯔꯥꯏ ꯇꯧꯗꯕꯅ ꯐꯔꯦ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯁꯥꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯨꯝꯕ ꯋꯔꯛ ꯄ꯭ꯂꯦꯁꯀꯨꯝꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯨꯝꯕ ꯄꯨꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀ꯭ꯔꯁꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯦꯖꯦꯟ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯂꯣ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯏꯁꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯌꯥꯝꯅ ꯅꯠꯇ꯭ꯔꯒꯁꯨ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯃꯊꯪꯗ ꯗ ꯐꯥꯏꯚ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤꯁꯤꯅ ꯏꯁꯥꯒꯤ ꯀ꯭ꯔꯁ ꯔꯤꯗꯤꯡꯁꯤꯗ ꯄꯥꯏꯜ ꯕꯤ ꯍꯥꯏꯕꯗꯤ ꯗꯦꯠ 16ꯗꯒꯤꯅ 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯗꯚꯥꯏꯁꯅꯦ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯀꯩ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯄ ꯌꯥꯏ ꯂꯩꯔꯛꯇꯕ ꯌꯥꯏ ꯏꯠꯁ ꯑꯣꯜ ꯑꯣꯟ ꯐꯦꯠ ꯀꯣ ꯕꯠ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒ ꯆꯥꯟꯅꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯄꯛꯅꯕꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯂꯩꯇꯕꯤꯗ ꯐꯣꯝ ꯇꯧꯕ ꯉꯝꯗꯕꯤꯗ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯅꯗꯤ ꯍꯦꯟꯅ ꯋꯥꯡꯉꯦ ꯑꯗꯨꯒ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯀ꯭ꯔꯨꯛ ꯗꯥꯎ ꯌꯥꯕꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯐꯣꯝ ꯇꯧꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯏꯁꯥꯁꯦ ꯑꯟꯗꯔ ꯔꯦꯇꯦꯠ ꯑꯣꯏꯕ ꯀ꯭ꯔꯁꯁꯤꯅ ꯏꯁꯥꯒꯤ ꯐꯤꯂꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯔꯤꯀꯣꯛꯅꯥꯏꯁ ꯇꯧꯕꯤꯗꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯋꯥꯔꯠ ꯑꯣꯔ ꯚꯦꯂ꯭ꯌꯨꯁꯦ ꯌꯥꯝ ꯀꯟꯅ ꯂꯨꯝꯅ ꯂꯧꯕꯤꯗꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯏꯁꯥꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯨꯕ ꯃꯇꯝꯗ ꯀ꯭ꯔꯁꯇꯨꯒ ꯏꯁꯥꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯀ꯭ꯔꯨꯛ ꯂꯩꯔꯛꯄ ꯃꯇꯝꯗ ꯏꯁꯥꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯈꯜꯂꯝꯕꯒ ꯔꯤꯌꯦꯂꯤꯇꯤꯒ ꯃꯥꯟꯅꯗꯕ ꯗꯤꯁꯑꯄꯣꯏꯟꯇꯦꯠ ꯑꯣꯏꯕ ꯕꯤꯠ ꯂꯩꯔꯛꯇꯕ ꯑꯃꯗꯤ ꯀꯝꯄꯤꯇꯤꯇꯤꯞꯏꯅꯔꯖꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯝ ꯈꯔ ꯒꯣ ꯊ꯭ꯔꯨ ꯇꯧꯕ ꯌꯥꯕꯒꯤ ꯚꯤꯖꯟ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯁꯤꯒ ꯏꯁꯥꯒꯁꯦ ꯍꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯃꯤꯅꯤꯃꯦꯜ ꯆꯥꯟꯁꯦꯁ ꯈꯔꯗꯤ ꯂꯩ ꯕꯠ ꯀꯣꯝꯄꯦꯇꯤꯕꯜ ꯑꯣꯏꯕ ꯆꯥꯟꯅꯕ ꯈꯔ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯛꯑꯀꯥꯟꯗ ꯑꯄꯦꯟ ꯄꯦꯟꯗ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯐꯖꯅ ꯈꯟꯕꯤꯔꯣ ꯍꯥꯏꯗꯤ ꯀ꯭ꯔꯁꯁꯦ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯇꯧꯗꯕꯅ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯐꯖꯅ ꯈꯟꯕꯤꯔꯣ ꯕꯠ ꯀꯩ ꯍꯥꯏꯅꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯇꯧꯕꯤꯈꯤꯅꯣ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯗꯅ ꯈꯣꯠꯇꯅ ꯍꯥꯏꯐꯦꯠ ꯅꯛꯁꯟꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯏ ꯕꯠ ꯃꯥꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯂꯩꯔꯤꯒꯩꯗꯤ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯗ ꯁꯨꯡꯀꯥꯟ ꯀꯥꯟꯅꯔꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯅ ꯂꯣ ꯑꯣꯏꯕ ꯉꯥꯏꯔꯛꯑꯀꯥꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯤꯕ ꯇꯥꯕꯀꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯄꯥꯏꯜ ꯕꯤꯒꯤ ꯑꯣꯏꯕ ꯀ꯭ꯔꯁꯇ ꯕꯦꯁ ꯇꯧꯕ ꯔꯤꯗꯤꯡꯁꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ